Malem asida COVID-19 miyoi kaya ama siyankrabasu COVID-19 dagi faraklagasu black fungus, white fungus amadi yellow fungus singba laina kaya laktuna miyoi kaya ama punsi pikham nahankre. India ki oina nomagi COVID-19 positive oibagi case masing lak ani ki makhada tatharakpaga loinana coronavirus ki second wave asi khara tatharakle haiba yai adubu Manipur ki oina di positive case thengnabagi chang leptuna henggalagli. India pumgi oina yengbada khara hantharagle haragasu web asigi upper med oina fungal infection sing nauna thengnabagi chang wangkhalagli. Khwaidigi inauna fungal infection oima tamthiraba yellow fungus ki case thengnabagi report lakli. Uttar Pradesh COVID-19 ki recover tawakliba patient amada black amadi white fungal infection sing laina yellow fungus su nauna amuk thengnakre. Yellow fungus asi haksang manungdagi horakpana maram oiraga laina asibu identify tawba amadi layengbada khudongchadaba mayoknabana hanagi fungal infection ani haibadi black amadi white ani dagi hena tamthiba heli hairi. Mucorceptive hainasu koba yellow fungus asi expertsingi matung ina mioibada nagandaba chum lizard kumbada naba fungal infection amani. Haksangi arumba hantaba chaning thaningda poktaba soktaba asina chingba asi yellow fungus infection ki common symptoms singni adubu masi matam chana khanghodrabadi symptoms sing masigi mathakta nai thokpa mit pomba organ failure asokpa oisinba tappa amadi necrosis ahingba tissue sing yauna cell sing matam yaudringaida siba asina chingba yauna hena phibam soksilakpa yai. Yellow fungus asi matam chana khanghouragadi layengbada laina thui adubu masi haksang manunglomdagi oina horakpana laina asi nare haibagi detection amadi treatment asi anambana thengthagali. Masina miyoi kiyada organ failure oiba tawhanba yai hojik phawgi oina laina asigi mortality rate ki matangda chapchana chang piba ngambagi study data laitri. Hojik phawgi oina black fungus ki case masing lising taragi mathakta report tawkre. Fungus asi mid naton mai lungs amadi khara phibam sokchinba brain phawba sokhalli. Expertsingi matung inna steroid lana sizinaba haibasi black fungus ki case yamkhalangnabagi maram amu oibi yai hairi. Steroid matam sang sizinnarakliba mioising atopa comorbid sing laiba natraga matam sang oxygen support piduna laiba mioising infection asigi risk hena wangi matam chana lang hodrabadi siba phawba yai. Black fungus ka changdamnaba white fungus ki case na khara hanthana thengnai. White fungus ki symptoms sing di COVID-19 infection gi ga manai. Immunity compromise tawraba mioising amadi hygiene ningthina follow tawdaba mioising infection asina narakpa yabagi chang wangi. Layeng batintharabadi khudong thiningai oi. White fungus na sandokpagi mong asi haksangi maru oiba organ sing mang taghanba ngamba maramna black fungus tagi masina hena mi siningai oi. Infection asina brain, digestive system, respiratory organ, kidney amadi pinungi haksang kaya phawba sohanba yai. Yellow fungus ki oina di humidity level 30 to 40 ki makhada lairagadi fungus asi hawgalakpada promote tawi. Fungus asi hawgalakpagi maroiba maramdi hygiene ningthina leitaba haibasini apumba sinjaksu fungus hawraknabagi maram ama oi. Hojik phawbagi oina yellow fungus ki amata ngairaba masak khanglaba treatment asi amphotericin B injection ni masi black fungus layengba sizinariba antifungal drug amani. Aikoina isabu yellow fungus tagi ngakthokchanabgidamakta lokhatpa yaba cheksin thorang khara haiba tarabadi yum amasung yumgi akoibada luna nana thamgadabani matam helaba natraga pumtharba chinjaksing charoidabani ka manungi humidity chang chana thamba. Humidity wangmanbana fungus hawhanbada mating pangi cross ventilation lehanna honagadabani. COVID-19 ki patient sing na masada yellow fungus kumba complications sing lakhandana bidamakta makoi treatment adu hek yaribe makai thuna hawgadabani. Maram asina aikoina yam hygienic oina leiba amadi covid ki laina asi hek narakpa yamna thuna yengthohoba treatment tohoba asina white fungus, black fungus amadi yellow fungus na narakadabadagi khara makai di ngakthokpa ngamgani.